petrol pump singda security force sing ngasidagi thamba hore ngasidagi khangatlaba petrol pump singda thau pibasu hokre BJP ki wangang loi ti Michael lamjathang haukip ki yumda masakhangdaba miyoi singna attack jathakibabo Chief Minister and Biren singna akanma mawangda condemn tawrakhrei amadi Manipur police na lona tingkraba tongan balal holup singi miyoi kaya phagat pangam khibaga loinana khusukulai kaya amasu phagat khrei Kurumjari ISCOM News ki Manipuri pau miyang tabiri babom na makpo taram nokjari hojik mapung oiba pau Manipur lengakna petrol pump singda security force sing ngasidagi thamba hokhrei hojik Manipur gi oiriba law and order gi phibam asigi khudong chaba lauraga miyoi kharana sel pidana nampuda petrol pump singda petrol lobagi thawong singdagi ngak thoknaba ngasidagi petrol pump singda security force thamba hokhibani khongthang ase State Consumer Affairs Food and Public Distribution Minister L Susindrona ngarang pangthokiba paumi singa unaba amada security force thambagi warep asi laukraba matungda lokhalakpani Consumer Affairs Food and Public Distribution Minister L Susindrona phongdokibada sakhangdaba singna petrol pump singda laklaga sel pidana dealer singdagi nampuda petrol lobagi thodok sing thokle haba pau phangbadagi khongthang asi lokhalakpani dealer singna state lengakta complain tawrakpadagi thodok sing asigi matangda khanglakhibani mahakna makhatana hai state asida hojik petrol matiksana lairi ngasidagi hauraga petrol pigada ba pump singi maming amadi mafamgi les thokpa haure miyamda petrol phanghangadabani natrabadi dealer singi mathakta kanba jaksal thorangsu lokhalakani haina phungdokpasu laikhrabani Chief Minister N Biren Singh amadi atopalu singbasingna BJP ki wangangloi oiriba Churachandpur gi panel dagi thado furup ki te Michael lamjathang haukip ki mayumda sakhangdaba singna hokhiba nomaijing nimit ki nimidangda nomai round ani kapsalambada natana akai atoi thoan khibagi thawongbo akan mamongda condemn tawraklei sakhangdaba sing aduna te Michael lamjathang haukip ki yumgi ka ani mai thadoklam khibobo nungaitaba phongdokhi amadi thaudok aduda asok apandi yaukhide ti Michael amjathang haukipna phongdopagi matung ina mahak yumda lanjen naduna lakpa imung marigi miyoi singsu lairibani hairi thadau community ge lusingbasu oriba Michael lamjathangi yumda amang ata thoalamba thaudok ase pangdaba migi lisatni haina Chief Minister N Biren mahaki X account ta thagalaklei thaudok adubo thadau community international aso akanma mawangda yaningdaba phongdoraklei panba yai hokhiba nomaijing nimita ti Michael lamjathang haukipna local media ge news discussion amada panelist oina wangang loraba matungda nimit adumaki nimidang pung 10 makhai taba matamda sakhangdaba sing aduna nimidang gi matam aduda nomai kapsin ba yauna mai thabage thabak asi satharakibani ti Michael lamjathang haukip ki yumda attack zathabagi thodok asi handaki asina ahan manate hokhiba chahi kumja tising ani kulom doidasu anirak thokpa laikrai Security force na singa madi tampaki tongan ba singna ningai oiba mafamda thiba humbagi thabak chathabada lona thingkraba tongan ba lal holop ke active members sing khulaiga konana phagat pangam khrai ngarang Imphal West district ke awang posangbamda security force na chathaba joint operation amada lona thingkraba lal holop KYKL ge active cadre taruk phagat pangam khi pharaba sing adudi oinam nangsa maitai sahi kuntaru tharoizam nanau maitai sahi kunmanga yumnam Amit Kumar sahi kuntranipal sandam Rosen Maitei Sahi Kunmari Moirangthem Boy Singh Sahi Nipumatoi Amadi Waribam Ibumsa Maitei Sahi Kuntramangani Makoidagi recover to Bokolai Singh Adudi gun topping lances cough ahum live ammunition round ahum chip launching gi ahangba case ama 4-wheeler vehicle ama mobile handset taruk amadi atopa potlam kayani wahang pahang chathaba matungda atopa mafamda thamlamba khulai kaya su phagat pangam khrei khulai sing adudi single barrel gun ama double barrel
gun ani, barrel gun ge live cartridge ani, AK-47 ge loaded magazine ahunga kapa yariba nongmai maru kumbudra manga, M16 assault rifle ge ahangba magazine manga, assorted live rounds ani kuntra, wireless walkie-talkie set taret amadi charger ahum, laptop amasung hard disk amani nakala maramda, ngarang Manipur Police amadi Imphal East ge hangang makhalai kaidegi lona thingkraba lalalob UNLF koirenge member ama Manipur Police na phagat pangam khrei pharaba mi adugi maming Konsam Ramesh Maitei sahini fuhumdoi mahag ase Imphal East ge tongan ba mafam singda senkhai thumkhai ge thabak singda chenaba miyoi ni hairi mangondage mobile phone ama wallet ama two-wheeler vehicle ama phagat pangam ki haina Manipur Police na thadorak pa serol asina makhata na khangalakle nakala maramda nambol gi mafam singda senkhai thumkhai gi thabak zathare haiba akakna ba paw ama phangbadage Bisnupur District Police team na nambol thongkha ge mafam singda deploy tawduna singnaba miyoi sing lairibra haiba gi thiba homba gi thabak sathaki ngarang nungtil pung mari tarakpa aduwaida nupa ani singna ningai oiba mawongda dukan ge mamangda satlamlaga Tata Magic tamna sensin ki Imphal tamna thaukiba gari adubu CDO team aduna tanaduna phaki gari adu khamlaba matungda gari adugi manungda ahenba nupa amaga nupi amaga su tonglamba thengnerakki wahang pahang chathabada miyoi mari ase lona thingkharbala lolop ke CP PWG ge active kader ne haina phongdorakhi pharaba miyoi mari adugi mamingna Kundrakpam Rojit Singh sahi kunipal Thoksom Sonu Singh sahi kulhumdoi Khairakpam Abinash Singh sahi kunmathoi amadi Kundrakpam Ongbi Victoria Devi sahi kuntarukni makhoi mari dege kapa yariba nongmai maru ama yauba pistol ama mobile phone mari registration number MN01W7363 oiba Tata Magic ama amadi sale oina lupa chamapan phagat pangam ki Phagalaba miyoi mari amade potlam sing Nambol Police Station da mathau taba thabak pakhatna bagida makhusna khra hari Yai Pathau Silop Amade, Zakat Kongtang, Nubilop, Anina Sindanangasi, Wakatel, Akam Lakai, Nganu Lampak, Community Hall Mamangda, Wakat me from Ama, Zatakre, Hariba, Wakat me from Asi Maruina, Yumlak the bomb Langsinba, Bomb Bokai Hanba, Bonge culture, Yaningde, Yumlakta Aki Akang, Nangan Bigano Hanataba, Blackar Sing Paiduna, Kongzang Sangsin Ki, Panbayai, Naranu Midang Pungtaramatu Kare Helak Pamatamda, Lampel Police Station Koliba, Wakatel, Akam Lakai, Haribam from Asidalaiba, Salai groups of companies ke board of directors ki member oiba dipa anan koizam koba mioi amagi yumgi get mayada sakangdaba mioi singna hand grenade ama langsilamduna pokai halambagi thokdok thopalai khrabani ngasige wakat mi famaduda saruk yakibi chakhat khongthang nupi lupki secretary Komjam Pramodinina lekai ase yumkungna tabani yumlakta bom langsinbiganu phana nungai nadaba lairabasu phajana wari sanaraga loisinabi yu haina phongdorakhi Wongi culture! Ganingde! Wongi culture! Ganingde! Yumlam tak bom bokai inba! Ganingde! Yumlam tak aki akang! Yumlam tak... There, go! Bom tawag sa ima ko kaya yajaning di ramdi misimina tolok kumatang tolok kani aso panjaro pada kudong tiba kaya am nang kani kari kumba apam da isa sing isu sing sina pami pamde apam da su tanaraga kaino khanaraga apam da phodong na dana wai wat sizinaraga ko amaga ba kaino khanaraga tawosu ima hona pami duga sumaina aita imlakta ki phong nang hangana je koi lekai se mi yang pung na tawa jaga ni mi yang pungi aduna khatik tan kayo na da tho ba tho da ti to yang pudong ki ngai oi ni aduna cha se su sing na sung ba se matung da mon na thon bi ko no na hai jani ra ki da sun kan bane da ki machi da chi da ko da lan taw de tho e ko de hai na ri tan ja se da cha sing ga koi amaga cooperation lai nan nung sin na kaino to pam da do khung mi na si hai nei ma hoi ma hai jani Thakbal District Hospital gi mamangda clinic hangliba miyosingda puba thangma ngamloidaba senkhai thumkhai thorakpagi mayokta ngasi wakat mifam ama famkhrei District Hospital Thobal gi akoibada clinic amadi diagnostic center singi proprietor amadi staff singna chathakiba wakat mifam aduda saruk yakibi amana phongdorakpada diagnostic center hangduna miyamgi seba tawjariba amadi imung manung buzaribani adubu itatatana puba thangma ngamloidaba selgi demand torpa asina awaba kaya
mayoknari center sing asida mathau tawriba staff singi thagi tolop phawba piba ngamdabadagi jalaiba ngamlaktabagi phibam yoksilaklei maram asina lebaki thabak tawjariba isil inaw singna buba thangba ngamloidaba senkhai thumkhai makhata na tobigano haina appeal tawrakhi asigi wakat mifam aduda maram chadaba selgi demand tobigano senkhai thumkhai lepiyo haina thaba placard sing season nakhibaga loinana kholaw kaya sulawki MSPDCL official singna ngasi tongan ba mafamda red chathabada mai huralambage Churachandpur division area dage consumer ahum ID2 division area dage ani ID3 area dage ahum ID4 division area dage ahum Thawal division area dage ahum amasung Bisnupur division area dage consumer ahum punna consumer taratare fagale hairi loinana mai gi khazna thidabage LT consumer taramapan gi mai disconnect tawre makada mai phabagi drive ase zathaki gani haina MSPDCL ge general manager commercial ge mai kaidege khanghalakle Kumbi Ideal Youth Development Organization KIYDO Kumbina Thatara Manga Helaba Irang Asida Kamtheng na Sohlaba Kumbi Esigi Manundaleba Kojuman Tabigi Karahena Senmit Longi Pibamna Awazai Theng Nanglaba Imung Singda Nomagi Tangai Fadana Changma Polam Sing Amadi Atay Chana Thakna Ba Polam Kaya Organization Asinangasi Koina Satuna Mateng Pankre Kumbi Esigi Manundaleriba Lansina Kamtheng na Wahalaba Red John Oina Leriba Singda Susatuna Angamba Thakta Awaba Taraba Sing Maru Oina Mahiroi sing amadi thawai kubak ta haptuna Manipur ge apunbege saktamda singnarakpa khudingmakpu sibaki dana khul ngaklibe singdasu makhata na tengbangi polam sing mateng pangkhigani hairi Manipur ge apunba lamgi ngamkhai Kunawbigi khuzil mamaida pakpa oful machet ama fawba kanaguma phurup amatada separate oina biki basu yaroi amadi pige haina su khanbigano haina pale belengakta KIYDO kumbigi general secretary nongmaithim sankarna thadorakpa zerol amada appeal tawrakle Tripura, Assam, Amade, Meghalaya, da Kundalaita Dunalariba, Maite, Isil now singer, Manipur Hena, Apabamari, Pagatnaba, Amade, Apunmigi Saktam, Sagatnabagi Wakalolda, Tansigi Kulum, the Gitsatkiba, Patriotic Writers Forum PAWF, Manipurgi, Muitarani Tunesaba, Concert Loising, Arang Silongi, Red Landalariba, Silong Manipur Babangi Pibam, Yangsin Cray, Masada Natanakumza, missing Masama Panifuma Palge September Kunmatoida, Manipurbu, Indian Union, da, Dinsin Bagidamag. Matamdugi Manipurgi Maharaj Bodha Chandrabu Namduna Mazar Agreement sign Tohan Kiba Mafam Adugi Hauzik Oiriba Pibam Suyang Sinkray Patriotic Writers Forum Manipurgi Secretary Rakesh Nauremna Lusingduna Satliba Kongsat Loising Aduna Hauzik Manipur Lenga ke Art and Culture Department ke Makhada Samgat Sagaliba Manipur Bhavan Silong Asi Thakun Mari Habedi Zahi Anigi Manungda Loisinaba Tabok Pakalamba Ubada PAWF Manipurgi Thomi Singna Apenba Amadi Nungaiba Fongdokray Kongsat Loising Aduna Manipur Bhavangi Assistant Liaison Officer Oina Thaupuriba Yerai Chan Rahingda Haking Nana Unaduna Wari Watai Kayasu Sanaki Luenana Manipurgi Iong the Saba Lairum P Amaso Forum Gi Presidena Kudol Tamki Kongsaloising Aduna Manipur Bhavanda Iratuna Tamlam Liba Ivido Pakang Bagi Kubam da Changduna Irat Tawni Thauram Supang Toki Kangpokpi Imphal is Amadi Churachandpur district oina shortlist tawraba candidate singi Agnivi recruitment drive hayang August kuni palagi hauraga September 13 phawbada chatharagani Sanapati ki oina August kuni palagi kuntra phawba pangthokani Imphal East ki oina September 3 dagi manga phawba amadi Churachandpur ki oina September 9 dagi 13 phawba pangthokani hairi Bangladesh ki maitaina ahan mataba Besgaon lebaki kunau khulge sorai sem tarni amade sorai sam ongbi amla anige amata puksaba machanupa sorai sam arpon United States ke New York ta West Police Officer khalakpada Bangladesh amasung maitai kanglupna chakthok chaningai oire haina Besgaon Manipuri Club Bangladesh ki maikaite ki nungai ba phongdoraklei sorai sam arpon Bangladesh ki Besgaon kunau khulda chahidara mari surakpa matamdagi imung manunga loinena US ta satki mafam adu mahak mahai masing tamba loisilaga USA da police oina thabak tawduna leirakhi loinena mafam adu mathaw ningthina pangthokpagi damak leibak adugi oina best police officer ama oiba ngamlakhibani
ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯑꯃꯨꯛ ꯄꯤꯖꯔꯤ ꯉꯁꯤꯒꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯖꯤꯔꯤꯕꯥꯝꯅ ꯁꯤꯟꯗꯨꯅ ꯕꯕꯨꯄꯔꯥꯒꯤ ꯂꯝꯂꯦꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯀꯝ ꯀꯥꯡꯁꯪꯗ ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯀꯁꯥꯔꯒꯤ ꯀꯥꯡꯈꯨꯠ ꯃꯥꯄꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯥꯟꯅꯔꯤꯕ 12 ꯁꯨꯕ ꯑꯁꯥꯡꯕꯝ ꯂꯈꯤꯇꯣꯟ ꯗꯦꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯃꯤꯛꯁ ꯀꯥꯡ ꯇꯣꯔꯅꯥꯃꯦꯟꯠ 2024ꯒꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯑꯔꯣꯏꯕ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯁꯨꯄꯔ ꯒ꯭ꯔꯨꯞ ꯂꯤग ꯃꯦꯆꯇ MNCꯅ ꯀꯁꯥꯔꯕꯨ ꯄꯥꯟꯖꯜ 16-8ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ MNC ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯆꯪꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯦꯆ ꯑꯁꯤꯗ KS ꯕꯁꯟꯇ ꯁꯤꯡꯅ ꯔꯦꯐ꯭ꯔꯤ ꯑꯗꯨꯒ ꯑꯇꯣꯝ ꯏꯕꯣꯇꯣꯟ ꯁꯤꯡꯅ ꯁ꯭ꯀꯣꯔꯔ ꯑꯣꯏꯈꯤ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 18ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯃꯦꯆꯇ MNCꯒ SAYCCꯒ ꯁꯥꯟꯅꯒꯅꯤ ꯑꯗꯨꯒ ꯇꯥꯡ 30ꯗꯅ ꯑꯅꯤꯁꯨꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯃꯦꯆꯇ ꯀꯁꯥꯔ ꯀꯥꯡꯈꯨꯠꯀ LACBꯒ ꯁꯥꯟꯅꯒꯅꯤ ꯉꯁꯤ ꯁꯥꯟꯅꯈꯤꯕ ꯑꯔꯣꯏꯕ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯁꯨꯄꯔ ꯒ꯭ꯔꯨꯞ ꯂꯤग ꯃꯦꯆ ꯑꯁꯤꯗ ꯀꯁꯥꯔ ꯀꯥꯡꯈꯨꯠꯀ MNCꯒ ꯁꯥꯟꯅꯈꯤ ꯀꯁꯥꯔ ꯀꯥꯡꯈꯨꯠꯅ ꯇꯣꯁ ꯉꯝꯗꯨꯅ ꯃꯥꯏꯀꯩ ꯈꯟꯈꯤ ꯑꯗꯨꯒ MNCꯅ ꯀꯥꯡ ꯀꯥꯞꯇꯨꯅ ꯁꯥꯟꯅꯕ ꯍꯧꯈꯤ ꯀꯥꯡꯂꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯐꯖꯅ ꯁꯥꯟꯅꯈꯤ ꯍꯥꯐ ꯃꯃꯥꯡꯗ MNCꯅ ꯀꯁꯥꯔ ꯀꯥꯡꯈꯨꯠꯄꯨ ꯄꯥꯟꯖꯜ 3-3ꯗ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯂꯩꯈꯤ ꯍꯥꯐ ꯃꯇꯨꯡꯗꯅ ꯀꯥꯡꯂꯣꯏ ꯑꯅꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯥꯡ ꯀꯥꯞꯅꯈꯤ ꯑꯗꯨꯕꯨ ꯑꯄꯤꯕ ꯃꯇꯝꯗ MNCꯅ ꯀꯁꯥꯔ ꯀꯥꯡꯈꯨꯠꯄꯨ ꯄꯥꯟꯖꯜ 18-8ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ MNC ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯆꯪꯈꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ पेट्रोल पंपसिंगदा सिक्योरिटी फोर्ससिंग ngsidagi thamba haukhre ngasidagi khangatlaba petrol pumpsingda thau piba haukhre BJP gi wangang loiti Michael Lamjathang haukip ki yumda masakangdaba miyoi singna attack sathakiba Bos Minister N Biren singna akadma mawongda condemn tawrakhre amade Manipur police na lona thingkraba tongan bala lolup singi miyoi kaya phagat pangam khibaga loina khujukalai kaya amaso phagat khre Hausikoi na di ISCOM News ki Manipuri pau matang asidolo sinjari mathangi news bulletin midang pung nipal taba matamda prime time English news amuk phangbigani